Chahi asigi pangthokiba Lok Sabha gi winter session da constitutional language kunithoibu sizinaduna House da wa ngangbba amasung taba phanghankibagidamag Lok Sabha gi hanagi MP loinana hanagi Union Minister of State for Education and External Affairs Dr. Ranjan na Lok Sabha gi Speaker Om Birla amasung Prime Minister Narendra Modi yauna mari leinaba pumnamakpu thagatpa phongdorakli. Bridging the language gap in a multilingual House, a historic milestone in Lok Sabha 2025 haina mingthonba MP na thadorakhiba cherol amada handak loishinkhiba Lok Sabha gi winter session da 22 languages simultaneous interpretation service phanghankiba simak leibak asigi parliamentary democracy da puari oihoragani. Service asina People's House the regional language ki Mapham ama Chaona Pire anoba parliament building ama lisingani kulumdoi gi me thada sanga khiba matung chahi adumakke December 13 da Prime Minister Narendra Modi na 10 language service oirambadagi 8 scheduled languages haudoke haujikti Lok Sabha gi chamber the constitutional language sing real time continuous interpretation service da chap manana Mapham kan bangamle. Masina leibak asigi linguistic federalism amasung inclusive governance adu utli MP masamak parliament wasak lobadagi hauraga house ki session khuding da Manipuri loan season aduna lakli haina cherol asida phongdokli 10 language service oirigai matamdadi miyam kholau kaya ama nathaiduna leirami adubu haujikti 22 language service asina pumnamakya ama toibo kholau pukhatpa ngamle service asi haudokna ba hona kibada Chokthaba naidana hona kiba Speaker Om Birla, Prime Minister Narendra Modi, Lok Sabha gi Secretary General Utpal Kumar amasung mahakki team yauna mari lena bapumna maputhagali. Masimak technical achievement ama oibata natana Indian democracy bu mapangal kankhat halagani. Masina national legislation amasung policy making da Chaona khudong chaba su piragani. Lok Sabha gi khongthang asimak state single legislature amasung democratic institution singna inbagi tangai fadaba adu lehelagani haina Dr. R.K. Ranjan na makatana phongdorakli.